ARꯒꯤ Phijol setpa kuki Nupi yaowe chingnabadagi hallankhre ngasi ayuk sugnugi langsing areada khangowduna labukta phawraga Assam Rifleski kangbu ama lakpadagi khunjasing horaktuna tankhre hairi paw asina makha taraduna sugnugi langsinggi maning thangba singyada leiba kunthra tare suba ARgi kangbu aduna labuk phawduna lakpadagi khunjasingna kari leirabagi hanglubada ARgi kangbu aduna Maram amata pikiba leite hairi paw asigi matangda khunjasingna phongdorakpada ARgi kangbu aduda ARgi Phijol setpa kuki oiramba yai haina thajaba nupi kayasu khutlai paiduna lakpaduda yaurakhi hairi adumapu lakliba ARgi kangbu adu lobuk phawduna mokhoigi kemromda hankhi hairi ARgi kangbu adugi marakta yaurakhiba ARgi dress setpa nupi sing adu mayang nupi amata mande kuki nupi soidana oigani hairi mamaisu phina loina khumjinduna AR singi marak aduda yaurakhibani haina mafamdugi khunjasingna phongdorakli pabaina lusingba ULF ki lanming nipan phare lenga ka peace agreement pinakhraba pabaina lusingba ULF ki lanming nipan satna kanglon gi wangmada thabak torambagi dama Manipur Police Commando gi kangbuna khutlai ge konana phare hairi Police ki pauna makha taraduna hai miyoi sing adu ngarang Thawal district ki mafam amada lamgi demarcation process ki matangda yausilakpadagi phagatkhibani hairi pharaba sing adudi laisram atangba mitei Elias Ningthawjau sahi kunmari Laisang Them Nongpok mitei sahi kunmari Thongam Khangakpa mitei Elias Jatra sahi nifumanga Thiam Ningthaw mitei Elias Ingosa sahi nifumapan Akoizam Thawpangba mitei Elias Thoiba sahi kunmari Thongnawjam Sugunungakpa Elias Yaiphawa mitei sahi kuntaruk Ngasekpam Ningthawba mitei Elias Romeo sahi nifu Sorokhaibam Nganba Elias Dayananda sahi kuntaretni Makhoidagi AK-47 rifle ahum AK-56 rifle ani M16 rifle ama 9mm gi pistol ama yauna mobile phone 13 ama D4 car ama suphagatkhre hairi CRPF personnel ani hatpada senaba KNFMC gi thongmingthang haukip NIA na formal arrest laukhre sahi asige Afrin kuntareta Naren Saina maningda CRPF personnel ani hatkiba aduga personnel ani na sowan khiba thokdo aduda senaba KNFMC gi member thongmingthang haukip National Investigation Agency NIA na formal arrest laukhre India Today and Igi report amana hai thongmingthang haukip Elias Thangboy haukip Elias Roger formal arrest tawnaba NIA gi special court na permission pikibaga loinana mahak NIA gi custody da tha asigi kunipan phawba rima lauthakibani mahak tonganba case amaga mari leinana Imphal airport tagi sahi asigi June 3 ta NIA na phaduna investigation chatharakibani mahak tonganba case amaga mari leinana Imphal airport tagi sahi asigi June 3 ta NIA na phaduna investigation chatharakibani mahak hojik New Delhi gi Rohini da leiba district jail da leiri mahak ki court proceeding adu video conferencing gi khuthang da chatharakibani haina paw asina makha tari sahi nauribi nupi maza mahairoi amada sexual assault chatharubagi maralda oza ama police na phare sahi nauribi nupi maza mahairoi amada sexual assault chatharubagi maralda private school gi oza ama police na phare lakliba tang 13 phawba judicial custody da rima lauthakre hairi NE News ki report matung inna thawdo asi Technopol district ta thokhibani sahi nauribi nupi maza aduda hanjin sexual assault chatharubadagi pharaba miyoi adudi lamthaka moringsan maring sahi kunni victim oiribi nupi maza adugi mama mapana police ta complaint ama thangalakpadagi complaint aduga mari leinana mahapu phagatkhibani masti police station gi team amana miyoi amana pokso court ta puthoklaba matung lakliba November 13 phawba judicial custody da rima lauthakibani masti police station gi team amana miyoi adu pokso court ta puthoklaba matung lakliba November 13 phawba judicial custody da rima lauthakibani
ꯀꯣꯔꯠꯀꯤ ꯄ꯭ꯔꯣꯁꯤꯗꯤꯡ ꯑꯗꯨꯗ ꯏꯁꯄꯤꯁꯦꯜ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯖꯤꯀ꯭ꯌꯨꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄꯤꯅ ꯊꯥ ꯑꯁꯤꯒꯤ 22ꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯄꯨꯂꯤꯁꯇ ꯇꯧꯔꯛꯈꯤ꯫ ꯀꯝꯄ꯭ꯂꯦꯟ ꯑꯁꯤꯗ ꯊꯥ ꯑꯁꯤꯒꯤ 15 ꯑꯃꯁꯨꯡ 16ꯇ ꯇꯦꯡꯅꯧꯄꯜꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯑꯣꯖꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯂꯝꯊꯈꯥ ꯃꯣꯔꯤꯡꯆꯥꯟ ꯃꯔꯤꯡ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 12ꯗ ꯄꯨꯂꯤꯁꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗꯒꯤ ꯐꯥꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯟ ꯑꯗꯨ ꯃꯁꯥꯅ ꯌꯥꯖꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫